Image Bogda Ming Tabiri Basumbu Yimnam Anuradha Vinay Konona Krumzari Housing Maroiba Pauda Rehabilitation Sange Upon Balubam Sankre Kanglom Naiba Politics Marupam Mutase Haina MLA Usam Devena Hairi Lunana Imaloni Yokana Bahona Se Hana Associate Professor Dr. Lanjan Manapondo Clay House of Pausan Pizari All Manipur United Club Organization Amokoge Opesta ngasi ayupung taramathoi makaram tabada Manipur da leiriba Rehabilitation Center kayage maru iba thomisinga Amokoge thomisinga punna mifama mapangthokrai mifama duda Amokoge President Phairojam Nando Luwangna mifama bu oike maduda Manipur ge Rehabilitation Center sangi issue amadi problem sing khanabagaloinana hena phaba thabak paikhanabagedamota United Rehabilitation Center Manipur URC Manipur haina mingthonba Rehabilitation singi apunba lub amasem khrei lubasagi nauna thau pugadabagi damakta hanbage oina mioi taratarungna saba executive committee amasem khrei mioi singadugi manungda president oina Sanity Foundation Kuning Tech Kuntrak Pangi Mainam Puspakanta Amadi Zanen Secretary Oina Sumtho Kausi Thinungaige Jacob Huidrom Khanle Hairi Wabagai constituency da politics Taubada Kanglup Purupta based Tauraka politics Taubage Janabi Ama Leramba Adu Handaki Tam Asida Marupangna Mutatuna constituency Asibu Chakotharange Lamda Manipur constituency Atidage Mangzin Thaba constituency Ama Oyana Bahonagane Haina MLA Dr. Usam Devena Pondokre Wapamasi Wabagai constituency Manung Chanba Irong Chesaba Makaleke the Pangtopa Wabagai Block Congress Committee President Mohammad Khairuddin Yauna Hana Congress Party da Leramba Mioikea BJP da Nauna Europage Harautayamna Opage Thoramda Haikibane Thoramada MLA Devena Makatana Pondo Kibada Wabagai constituency Asi Purupo Ohumna Kundaba constituency Amane Maramasina Kanagumba Mioikarana constituency Asida politics Taubada Magi Purupta Best Tauraga Tabak Tauramana constituency Asiki Lambitongi Yauna Hiram Kiada Sotaduna Leram Libane Adubu Maki Hadaki Tam Asida Leram Liba Award Apa Kaya Angamba Thangta Menkanaba Honari Masigi Ahanba Oina constituency Asigi Pibam Soklaba Lambi Singh Handaki December Tha Asigi Manungda Ayamba Sembaluragani Loinana India Amadi Manipura BJP ki Lenga Lakpadaki Pudakliba Ahomba Kaya Asibu Thazaduna Congress Party Dage Mioi Kiana BJP da Nauna Europa Asana Congress Ase India Dage Lekhatare Haiba Adusu Mayek Sang Le Haida Punduki Masi akhoi Kendu se Yamna Khungam de Lejabu Oi Kendu Oirgasu Adu Bharatiya Janata Party ki Lenga Sasur Lakpa Matamda Miyamna Sinduna Bharatiya Janata Party ki candidate Thagat Pidana Masi Yadu Raba Manipur ki development kaya tawba matamda mai pa junction bang abda bidawta sazu piba asibagna ugai kiri praja singse development ya na pamjaba namdam sigi awon bala ta gauseba adu mi nga to oire ya to masing sing ba congress ki percent biramba zakhendi bogi baibna Bharatiya Janata Party di yawi asina bai se ta ai se Aikoi Imalon ta Aikoi Isana Yokatana Kanagumba Purupa Amatana Laklaka Yokaloi Haiba Wakalona Ase Haudak Liba Miron Asina Imalon Bo Yokanaba Honase Haina Diamp University Associate Professor Dr. Lanjan Namaidena Pondokre Wapamasi All Manipur Progressive Student Association Sinduna Handakta State Ki Thangta Pangthokiba Maitilon ta Amade Kanglai Nake Wakalge Marep Changdanabage Mana Yenthokpage Thoramda Haikibane Kansipur Leba Standard Robert High Secondary School da Pangthopa Tharambaduna Dr. Lanchan Mana Makataraduna Ngasigi Miron Asina Mamalon Ngang Bagri Mahutta English Yamna Lolabade Ladik Haiba Amadi Chakapa Oina Launadakli Taungasi Missing Yamsataba Puruf Asidade Apabatabaka Manate Maram Asina Haurak Liba Mirond Maru Aina Mahima Sanctum Liba
Mahiroisingna hek yariba makai egogi ironde iyega ase sizinaduna lonta asibo yokanaba honase masina mangthadak liba egogi saktam ase soidana kan mangamgani haike nangi narolda tha tarani thogi mami hayu khangdi hai hangam pa naidi hangam palgi masu deba egoina khangi ne napu haidi khangdri ne ko sumaina egoida yamna egoida tungan tom lon khwaidi chakot jaba tungan ba wahan thok wahi mayamna wahan thok chap mana bada piba wahi mayam am lei madoi koi khangsi khoi gi lol se ai khoi na ngangdrabadi ngangbi na ba mi am ta lawa Nisaga iroinana chaminaba saisaklo ising kuina chatte amadi punsida mai pakte haina former announcer keke wahingbana phondokre Artist Training Cum Educational Research Center ATEREC Impala Sinduna Jampa Hall da pangtokpa Mapon Suba State Level Manipuri Modern Song Competition 2022 ge Grand Finale ke thoramda athoiba mitungren oina sarugaraduna mana makha taraduna hai atai state singdage chang taba yade haiduna hanba leitana thongna ga loinana artist sing struggle tawriba sing haininga leitana thagale phogdoki Tharanga mari lainana Best Lyric Award 2022 phangkraba Gita Maibamda mana pituna ikai khumna khiba ka loinana sarugya khiba singdasu certification su yanthoki ngasigi tharamba duda Sobita Saubam President Athuric Amadi Thonau Samp Bimalna Tharamapu Amadi akanaba mitungmen oina sarugyaki Kaibulam Sam National Park Extension Tauradoi Haina Manipuri Chief Minister na Thazaba Pirak Pagidama Kaibulam Sam National Park Asige Akoibada Tariba Miyangi Mahod Siladuna JC against the extension of Kaibulam Sam National Park Secretary S. Tomana Chief Minister Bu Thagapa Phongdokre Ngasi Thangalawai Sabal Lekaida Pangthopa Paugi Mifam Amada JEC ke Secretary S. Tomana Makhata na Phongdokibada Lesangani Taratrukta Palamba Matamaduge Lengana Kabilam National Park Asibu Pauthok Southulagani Haina Thokiba notification Amana Kabilam National Park Asige Akoibada Kundariba Miam dan Nunangba Awapa Moike Park Asige Akoibagi Miam na National Park Asige Akoibada Tariba Mapam Keada Santi Oiba Kongsang Kea Sangsinduna Lakiba Adugi Matangda JSA Nabemage Tanka Humda JSA against the extension of Kaibulam National Park Mihut Singna Chief Minister da Unake Chief Minister Unakiba Aduda Miamge Awaba Miamge Apamba Kangbiduna Parkasi extension Tauroi Habagi Tazaba Chief Minister na Pirake Chief Minister na Hariba Wafamba Ase Tabakta Oina Ontopinaba Chief Minister ge Punin Chingsilakle Ngazigi Paugi Mifamaduda JSC ke President Ais Hemesor Singh Amadi Committee ke member Singsu Saruyaki. Sayisigi October Tang Taritagi Tang Mapanda Pauba Pangtukiba Loktak Deda Sinkiba Tungan ba event Singda winner Oikiba Singe Sempam Ngasi Pauba Pitoktana Namtang to Viduna Lady Tauramba Dubu Silva Mioi Mapamarang Kangdana Lord Kre Haina Loktak Deda winner Oikreba Singnangasi Manipur Press Club Pangtopa Pawisanga Unabada Pondo Kre. Pawisanga Unaba Aduda winner Singe Maraktagi Sapam Boris Kauba Amana High Festival competition Aduda winner Oikreba Singda October Tang Mapanda Felicitation Tauduna Certificate Amadi Dami Check Sinkosanake Loktak De Festival 2022 Ge Social Media Account Dami Check Sing October Tang Kunda Clear Tawgane Haina Kangalake Adubu Numid Aduda Pirakiba Dami Check Ti Ngasi Pawa Clear Tawidana Lady Managing team na check asige matangda update amata pipirak tabatanatana makoina pirakiba mobile number kudimak chatre kumaya subu sileba sagombal bizoy gobinda kelimakung dage haisnam mangitau ki masanupa haisnam sibakanta li section merchandise 94 and 94 ki managing director so lord kre haiki Iram namasida potoke hena putonaba honabagi mahud sanaba jinjapok mepan tangliba ekoina wasong ngangba ase lebak thibane lawu singubaga mari lenaba department abade concern minister na mathong masak khangna
Tauramlabadi miyam awapan nanglamloi haina Manipur People's Democratic Front MPDF ke Secretary Sapam Samangol ngasi Manipur Press Club ta pangthopa pomisanga unabada pongdokre mana hai Law Singuga Mari Lenaba Water Resource Mining Irrigation Commander Area Development Authority Kada Agriculture Department Singa Asagi Staff Singda Tahi Amada Lupa Kro Thadaduna Tolopida Galeribani Adubu Makoina Law Uba Yanaba Iramba Konglam Sambirabra Lawmi Singi Yaipanaba Kari Paikalebake Hibasi Wahangama Oire Pongdoki Paumisanga Unaba Aduda MPDF ki President and Nodia Chana Hai Loksal Uruba Miukia Low Lopa Ngamdabana Awaba Kaya Mayong Nare Leganga Iram Konglam Canan Ningtina Sambiram Labadi Masitoglam Loy Manipur Leganga Lopamba Kangadabani Hyrabasu Lopamba Kiada Lopamba Leptana Mangsilakli Leganga Tamoy Singna Tabaktawi Haiki Kangaboktage Kaksang Police Station Ge Manung Channa Ladyba Kaksinga Lightagon Laikai Katri Parinda Yum Pankibi Katri Mayom Po Ongbi Nungsitombi Allies Lintoi Say Kunitoi Mapuraba Katri Mayom Mahe Tay Kunmanga Misida Senabasang Putopio Haina ZSA against the suspicious death of Lintoina Sinduna Ngasi Kangabokta Miamge Obawakan Mipamama Pankre Loinana Kaksang Police Station the so Thompson Duna Mara Labasang Pagatpio Haina Wakakre ZSA against the suspicious death of Lintoigi Ko Convener Toksom Roshana Wakan mi pampa aduga mari leinana Manipur lenga ke puning sangsaladuna hai haukiba nabe pagetang kuntra madi December getanga amage lonaba ehingda sikiba lintoigi mishi yamna chungnaningai oi maramasana Kaksang police ta aiba wakat seronda bishinduna mara labor sink phabiyo hazaduna lagli adubu ngasi phawbada lagla langjana amata putoktaba amadi phabidaba asi yamna labak thibani Thasigi tang tareta forwagi manungda mihata asada senaba sing phabidraba lamdamasigi civil society organization ta amadi nupi sangstan singa khusamnaduna akanma makal makha kyagi khongjang sangsalagani haike wakami pampa adu loisilaba tungda nupi nupa kuntra nipurom Kaksang police station da laktuna nungsitopi elas linthogi misi asi jingnaba kaya lai Misi asiga mari leinana mara leibasing ngasi phawba phagapidana leiriba karigino mara leibasingka phagapidana loge oiba therapy biu haina Kaksang police station tamna thamsina bahonabada police na thatuna thamlaga JAC ki mihosingka amati khangabo assembly constituency da BJP ki mirep oikiba social worker ke as manager yauna police ki makok thongba sing yauna warisana ke Wari sanaba aduda JAC ki maikai dagi thamkheba wafam sing adu police ki maikai dagi tawya ba thabak thorom sing lokhana ba honagane haina phongdorak padagi miyang madu hanake haire Lenga ki skunda phagatan se mission ge ani soba festa Kaksang constituency ge oina yauriba sora da leiba sora high skunda was a ward pagi matakta Mairoi Shinda midday meal ningtina pizidaba amadi skungi computer sing headmaster na mayumda oina thamlam lay haina pangani student organization na maran siragle hiramasiga mari lainana ngasi hata da leiba lobasiga office ta pangthopa pomisanga unaba amada lobasiga president Farid Bogimayumna abhaba mahiroi putoksi abhaba kunai semsi haiba lob asina sangsilakpa academic campaign ke manung channa lenga ki skun fagadan si haina mission da yauriba sora da leba sora high school asi yangsin ba aduda mahiroi chanirom leidiba school asida teaching amade non teaching staff tararom khakta leiramduna ozage award pa leiramba thengnake makatana school asagi phibam yangsin bada lenga na mahiroi singda pirakleba midday meal asi school asida sahi amada numit homnirom khakta Chak Bijaramba ki report fangke. Loinana skuna sige award apa sing mengkhanaba thadarakiba maintenance ki selso mapamarang khangdabagi matata skuna asida lenga na pirakhiba computer set tarasu headmaster na mayumda puthaduna leramkhibani. Maramasina asigumba mahiroi shinge hak matpa oza asige mathakta lenga na action lobiyo amadi skuna sige waliba oza singso athawa matamda thabiyo haike.
Liberty Theatre Kaksingna Chahi Kudingi Leptana Pangtopa Drama Festival, Festival of Traditional and Contemporary Manipuri Plays Ki Mangarak Suba Festival of Traditional and Contemporary Manipuri Plays 2022 Haying December Gi Tang Mangagi Nungtangi Pung Om Taba Matanda Library and the Information Center Kaksangi Mipun Sangda Festival Haudopagi Tharampang Tholagani Festival asi December Gi Tang Taramathoi Phawa Numit Tarini Chatagani Festival asida Theatre Sangstan Tarina Sarviari Numit Kudingi Numidangi Pung Tarumakhaida Lila Amamam Utkani Festival asida Lila Bu Pamzaba Miyamna Lakviduna Miyang Tabiranaba Festival asigi Ko Convenerna Miyamda Appeal Tauragli Thawal Forest Division Ge DFOTS Loketroge Biyang Makada Thawal Renski Manung Chanba Eco Park da Ngasi Anganba Iftage Hauna Uzek Fanaba Lang Thakpa Singe Matakta Drive Satakre Pataki Karakpa Mui Shingsu Uzek Yaurapra Haiduna Check Taukre Tawanda Forest Rensky Deputy Ranger Muhammad Aslamna Lusing to the Satakeba Drive Aduda Tawant Rensky Manungda Labor Bit Office Sink Maya Kaital Bit Office Yaipo Bit Office Amazon Hairok Bit Office Ke Sapsangsu Saruyake Driver Duga Marilaina Tobal Rensky Deputy Ranger Muhammad Aslamna Haikibada Arapa Mapam Dege Chaktaba Lakleba Lamlaki Usek Singbo Kananabagi Pandapda Driver Satutuna Lakbagi Sarukama Oina Eco Park Ke Atau Pong ke area Singda Ngase Driver Se Chatabani Mapam Asida Mamang Dadi Drive Sataba Matanda Uteka Fanaba Taglapa Lang Masing Kangana Pagat Pani Hairaduna Ngasidi Mapam Asida Useka Fanaba Langa Amata Taglamdre Amadi Lamlaki Useka Marom so Maning Tamna Sakta Duna Ledam Le Haina Pepa Pungdaragli Ngasi Jiribam District Babupara the Labor Jiribam Municipal Council Auditorium Hall da Mayont Society Jiribam Sinduna Jiribam Ge Oina Ahanba Pre-Matric Merites Amadi Ningthamba Lamzent Pangthokki Bagi Prize Cushion Navigate Tharam Pangthokre as a Gitaram Maduda Jiri College Jiribange Principal Dr. T.S. Randhoni Devi Mayon Society Jiribange President Konzengba Brajan Singh Zoning Education Office Jiribange Deputy Inspector of Schools Lokram Roshan Maitei Amadi Jiribam Olympics Association Ge President Al Ranzi Kumar Singh na Chief Guest President Amadi Guest of Honor Oina Sarugake Ngasi One Stop Center Jiribamna Sinduna Malimgi Nupi Angang Singda Satareba Violence Singh Mutanaba Haiduna Jiribangi Tonga Mapam Singda One Day Rally on Prevention Prohibition and Reduction of Sexual Harassment of Women at a Workplace Awareness Program Amadi Signature Campaign Chingbage Tarampang Tokre Ngasigi Rally Ado Ziribam Kasturba Girls High School Dage Hauruga Ziribam Town Area Irabot Circle Fauruga Chetke Rally Aduda Say No to Rape, Stop Child Abuse, Stop Human Trafficking, Stop Violence Against Women Hibernating Baplakas and Paiduna Rally Edu Chetke Chahi Kudingi Pangtuna Lagliban Nupiland Gitaram Ziriban District Su Marpum the Suvan Nupiland Ningsang Numiki Taram Lagliba December Getang Tarani Toida Nupiland Ningsang Numit Observation Committee Ziriban District Nisanduna Mapung Pana Pangtokade Haina Babupara the Leba Apunba Jiribam Maira Paibi AJMP Ge Office Pangtoki Papaugi Mipam Amada Nupilan Ningsang Numit Observation Committee Jiribam District Ke Convener Hawam Thubi Devina Pamusang the High Ke Mana Makatana Pondoki Bada Tarampa Asibo Mapung Pana Pangtonaba Honabada Miamna Angamba Matenka Pangbio Amasong Tauram Asida Sarubia Bio Haina Pondoke Ngarang Numidang Sarana Pungtare Makairom Tabada Morige Amp Simont Village da Saksang Yauna Yumba Ani Mainatumna Chakre Haire Mainatumna Sakraba Yumpa Ani Adugi Yumbugi Maminka Adudi Jammank Tautang Chahi Yankay Humdo Lekidraba El Yang So Tautang Maki Sel Oina Lupalaka Ama Yauna Yamlaba Lupalak Mapalungi Manchang Sing Mainatumna Saki Aduga Atopa Amana Ngamza Sent Mati Chahi Kuntramanga Apupa Jamson Matini Magi Lupa Laktarirunge Manchang Mainatum Zaki
Mai adu electric short circuit take oiramba yai haire mai chakpa aduda more fire service ke tembiyauna lokanda water tanker sing amade miyamna mai kanbagi thabak sathake haire theater da saruki yaba amade thawai yoba masang hangatrabade theater motkiba yabage nungnangba leire haina social and welfare minister haikam dingo sangana phodokre theater center manipur amade manipur state kala academy anina punna khusamnaduna yaskunda leiba MDO hall da pangthokadaba yankai humdoi shuba sort play competition for creative directors 2022 hodopage tharamda thoiba meeting warol piraduna mana makataraduna hai theater gi thabak tharamda sarugi yaba walapage mami tarapa asi laibakthibane leiriba artist singna loriba thodang thagapam thoi manipur gi leiriba theater personality singna malemda ekhoige leijariba art form singgi masang mawang takpada sawa thodang lauri haiba haimanba thokloi art and culture asi khara hena chakhanaba honabada achawa thodang laujage haiba wafam thamke tharamadada theater center manipur gi president naba warepa padma shri award na tharamapo amade nauria pakhanglapa assembly constituency ge MLA sorai shamp KV devina kanaba meeting oina saruyake Tharongi manung chana Soviet amaso phongki bakaloinana competition asida drama association tarani thoina changdam nagadori ngasi anba gi oina social dramatic union ge kangkhul se kalaushi utki singju yokhatpa lob seol manipur gi mieng makada singju festival committee na sinduna tha asige tang kunipandagi Lakliba lisangni kulumdogi January ge tangni pan fawa numit tarani thoini chupna taruk suba singjo festival pangtholagani haina singjo festival committee ge chairman amadi Imphal East Zilla Parishad ke adhyaksha P Bimolana ngase Manipur Press Club ta pangthopa permission unabada phongdokre Save our indigenous food culture and integrity haiba themda haingangda leiba ibuda margin polo complex da Jathakadariba kumai asige manung chana tokan tongamba thorom ke asu pangthongna basem sare ipai ipur singka haktaktage lairaklaba haksangda kanaba piba manam masing singbu yokhanaba honaba kumai asigi maru eba pandamne phongdokhe kumai asida Assam Tripura amate Bangladesh ta khunda khraba maide puruke Jana Thangnaba stall sing yauna lamna masage han lopa amate handicraft ke pothok sing oiba stall sing hangani phongdokhe All Manipur Government Drivers and Technician Association gi Visnapur 1 number 6 thaleba office ngase sanga krai ngase gi sanga bage tharampa duda retire Assistant Chief Engineer Kada Government of Manipur K Manoranjan Retire Assistant Director Agriculture Government of Manipur Dr. Onobo Secretary General AMGD and TA Churachandpur Branch Retire Driver LZ Ngaite AMGD and TAG Chief Advisor Retire Driver S Ibo Pishak AMGD and TAG President K Ibum Chat Sarmana Thaba Mitunglen Oina Saruyaki Ngasagi Tharam Paduka Mari Lenana Retire Assistant Chief Engineer K Manoranjana Pongdokibada Government ke driver oiribesaga si miyam nadi yamna nuaina leiba malangani amarum dadi government driver sing asisu yamna wai association ama leirabadina government driver sing asige awa ana tarakpa matamda mating pangnaba yaragani aduga driver sing bo officer singna lanai thabakda seasonariba asige matangda wakat ke haibasu association asina panganthongna mating pangmangal lagani haike ngasi Delhi da pangthokiba sabi ke election na miyoi kya vote thadapa phangkidre hairi assembly amasong janai election singda hanadagi vote thadaduna lakraba miyoi kya ge bank voter list da yarum dabadagi makhoi vote thadaba yaukidabane haina Delhi Congress President Anil Chaudhary na phondokhi Mana haikibada mahake me voter list su yaude aduga delete tokiba su leite mahake loina bidi Dalupurada leba polling booth amada vote thadakhi BJP के मनोज तिवारी ने सुहाई के बदा BJP दा सगले हाइदुना भोटर चमरिगा यांखई गे मेंग सुबास मोहल्ला वार्ड की लौथोखरे मसे दिल्ली गवर्नमेंट के असोबसरो अमने मसगे मायुक्ता आइना कंप्लेंट तगने अमते अमोहना मिखल तहना अपील तगने
Delhi ki Unified Cooperation Election ngase pangthokli ruling Aam Aadmi Party na BJP dagi makoina pawan mungani haina asa tawribani hairi. Hauzik aroibada maroiba pau amona bizari rehabilitation sange apan balluba masenkre. Kanglom naiba politics maruphamna muthase haina MLA Usam Debena hairi. Loinana Imaloni Yokana Bahona se haina Associate Professor Dr. Lanjan Manapondokre. Image PAODAM ngase ki dimata ngase deloijare ming tawiri bisangbo amukahna kurumsai.